Laibak asiba matoina punsinduna achouba mapangan kanba Indian Union ama samgutpada achouba thodang loramba ningtamba India gi ahanba Deputy Prime Minister oiramba India gi yot ki mi harga sukhangnaba Sardar Vallabhbhai Jabarhbhai Patel bu mahakna laibak sigidamak toroma thabak sing adubu ikai khumnaba utuna kumja lising ani tara mari dagi hongna mahaki mapuk numit October 13 bu chahi khudingi National Unity Day Rashtriya Ekta Diwas haina laibak sina pangthoktuna lakli Ngasigi achouba Indian Union asibu sembiramba Sardar Patel gi mafamda laibak sina ikai khumnabu utpa haibasidi India gi mipum khudingmakna tawpham thokpani Patel na achouba India madi sembiramle adubu mahakna madubu mara chetna thamlambadi ngamhodaba amadi mahaki tungda lakhiba lusingba singnasu mahakna ningjaramba singadu matam sana pangthokpa ngamhodabana ngashisu India si mapung phana mara chetpa laibak ama oiba ngamlabra haibagi wahang amadi asum leiri aduna Patel na loishilamdaba thabak singadu kari karino madugi waroishin karamno purkadagi haibasi khana nainabagi tangai fadaba lai Sardar Patel na laibak asigidamak lawkiba thodang adubu kari karino amadi karamba thawongdano haibasi miyamna khanabu waphamni India gi ningtambagi akanbi ihau satharingai manungdadi mahakna Mahatma Gandhi gi achetpa tung inba ma oina non violence ki wakhalondagi khongpham lengdana thabak tawki Masigi matung Indiana ningtamba phanglaba masung Mahatma Gandhi laikhidraba matungda Sardar Patel na achouba apunba India ma sagatnabagi damakta paikhatkhiba thabak thawong singadu India gi integration sagatpagi puari na takli Patel na Indian Union ama semgatnabagi damak lokhatkhiba khongthang singasi yamna hai singna masung munna khallaga sem sakiba thorang singni thorang singasi thabak ta onthokpada India da yawgudaba lam singbu pelhanba yawna atopa pambai sing sizinaki mahakna tongan lamsing asida karigumba makhoina apunba India da yaruklabadi hana lairamba ningthogi amadi autocracy gi subnam laigak pumnamak muthattuna miyamgi mihutna lingba ningtam laibak ama laigani haibagi thajaba pi masina lamsing atuna apunba India da yaruknabagi achoubu maram amani masi Patel gi yamna strategic oiba khongthangni adubu hanadagi ningtamna lairakpa miyamgi laingak linglaba laibak kharadi India da tiningdabagi wafam sulaki asumna Patel na lam kaya themlaga India Union da yahulli Patel gi thorang asibu India mapung lamda Junagadh Jodhpur Travancore Hyderabad na yade adubu mahakna makhoi pumnamak namduna India da tinsinki awang nongpok lamda masi strategic oiba maphamni aduna military gi mangam kankhat hangadabani loinana lambi thongi piwam phagat anduna sakhut thorangi thaboksu mapung phana pahit kadabani haibasi Patel gi wakhalni Patel na achouba India ma semgatnabagi damak awang nongpokpu India gi map ta hapchilamlabasu mahak na nganna laikhidaba masung mahaki tungda lakhiba laibak sigi lusingba singna tangai phadana lokhatpham thokpa thabak sing lokhat kadaba watlibra haibasi ngasisu wahang ama oiri hojiksu Patel na ningjaramba singdu magi tungda lakpa lusingba singna pangthokpa ngamdabagi awatpa amadi leiri awatpa si ngasigi lusingba singna menkhatpa changi globalization Act is policy na singba lakhibaga loinana lamdam sida saukhat thorangi thabak kaya paikhatnaba khongthang lokhatpa horaklabasu Patel na hogdok lamba strategic haiba wahai aduda yumpham oiduna saukhat thorangi thabak kaya Home Ministry gi ayaba yawdrabadi paikhatpa yadana leiri adu oiragadi Patel na kanna pamlamba saukhatpa miyamgi lengak haibadudi wahan thok leiribra amoromda awang nongpuk lamdamda leiriba tangdu leitadaba phibam masina maram oiduna militarization gi sapu khara lairiba asidagi mapanagi investor lakpada ninganaba pohalli asiguma phibam kaya asidagi mapangi company kaya ga yana se tongnarabasu thabakta mapung phana onthokpa ngamgadra haibagi chingnaba lairi Patel asi tasengnamak India gi oinadi unity gi symbol ni mahaki hona zamanna achouba Indian Union ama ngasigi miyamna phangli adubu mahakna khanjaramba wakhalon adugi ona tainabada laibak asida lining amasung kanglup naibagi wakhalon asi yamna mapangan kanna lairi center na laibak ki security gi wafam damak yanglaga sakhut thorangi thabaksing taptharaba amasung miyam gi democratic right-ching mapung phana phanghandrabadi miyamna laibak ki apunbagi selda yawningbagi ihul hantharakani ngasigi laibak sigi lusingba singna Patel bu yengba matamda laibak ki security amasung unity gi saktam khak ubagi mahutta mahakna pamjaramba human security human development amasung democracy haibadu wahan thok leina thabak to on thoklabadi mahaki maphamda laibak sina utpa matik chaba ikai khumnaba oigani amasung laibak asida ing tappasu purakkani